Houkhiba tang kulumdoida Manipur amasung Myanmar anigi ngamkhei paringda yeknabaga khut thoknakhiba thoudok amada Ima Leibak Damak Thawaina Pontha Pikhraba Athouba ahum ki Mapham Pambei luchingba UNLF na Awaba Phongdorakli lalholup asigi media coordinator charairongba thoksomna khujek piduna thadorokpa cherolamana hai yeknabaga lanthengnabada Ima Leibak Damak Thawaina Pontha Pikhraba Athouba ahum adudi ziribamdagi PLA gi captain oinam gulu atopaming babu atopa o kunjo amasung apokpi pishak hianglam awang lekaidagi pre-park pro gi captain wahengbam sopaiba atopaming Sarat Kumar apokpa deba amasung apokpi memcha amadi wangkhei angom lekaidagi lance corporal nongmaithem nongdon atopa boni sana apokpa Raju amasung apokpi Sangitani athouba ahum asigi mafamda Pambei luchingba UNLF amasung asigi lanmis sanglup MPA na yawal gi ikai khumna bu utpaga loinana revolutionary salute piki athouba ahum asina iraibak ki damak thawai khubak ta haptuna hanba leitana soknakhiba lanfam aduna Manipur amasung wesigi ningtam lalhogi asengba masak amadi ningtam lanmi singi hanba leitaba thongna adu mai iktuna thamlambagi mayek laraba khudamni athouba sing adugi thongna lingjel amasung kathokpa adu leibak miyamna sakna sonaduna lehoragani athouba ahum asina leikidabada imung manung amasung marup mapang khudingmakna setna khainabagi awaba maisa langhoraba asidasu lalholup asina saruk yari haina cherol sina makhatari